Audio Jungle. ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯅꯣꯏꯅꯗꯤ ꯈꯜꯂꯤꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯗ ꯀꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯕ ꯑꯁꯤ ꯅꯣꯏ ꯀꯌꯥꯝ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤꯀꯣ ꯁꯤꯗ ꯇꯨꯡꯍꯟꯕꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯥꯟ ꯏꯔꯣꯝꯕꯗ ꯃꯌꯥꯝ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯄꯥꯟ ꯏꯔꯣꯝꯕ ꯊꯥꯡꯖꯤꯡꯒ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯀꯥꯡꯍꯧ ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯤ ꯑꯃ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯗ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯁꯤ ꯈꯤꯇꯪ ꯊꯛꯀꯦꯀꯣ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯎꯅꯤ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯅꯧꯕ ꯀꯩꯅꯣ ꯇꯧꯗꯅ ꯊꯤꯕꯁꯨ ꯌꯥꯝ ꯋꯥꯏꯑꯦ ꯄꯥꯟꯁꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯤꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯑꯃꯃꯝ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯅꯣꯗꯨꯁꯨ ꯇꯧꯕꯤꯔꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯛꯀꯦꯀꯣ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯛꯀꯦ ꯉꯥ ꯃꯆꯦꯠ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯊꯨꯝꯌꯥꯛ ꯇꯨꯡꯍꯟꯕꯤ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯍꯋꯥꯏ ꯑꯁꯥꯡꯕꯤꯅꯦ ꯃꯪꯒꯜꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏꯀꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄꯗꯣ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕꯁꯦ ꯀꯅꯥꯝ ꯂꯩꯇꯦ ꯃꯌꯥꯝ ꯊꯥꯡꯖꯤꯡꯁꯦ ꯇꯥꯡꯉꯦ ꯂꯨꯄꯥ 100ꯒꯤ 3 ꯇꯧꯔꯛꯇꯦ ꯄꯥꯟꯁꯨ ꯀꯤꯂꯣꯗ ꯂꯨꯄꯥ 100ꯅꯦꯕ ꯇꯨꯡꯍꯟꯕꯤꯁꯨ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯐꯪꯕ ꯋꯥꯏ ꯑꯩꯅ ꯇꯨꯡꯍꯟꯕꯤ ꯊꯤꯔꯛꯏꯁꯦ ꯅꯨꯃꯤꯠ 4-5 ꯁꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ 5 ꯁꯨꯕꯗ ꯐꯪꯕ ꯇꯨꯡꯍꯟꯕꯤꯁꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯥꯡꯒꯧꯁꯨ ꯍꯥꯎꯋꯦ ꯆꯤꯝꯕꯥꯟꯒꯁꯦ ꯐꯖꯅ ꯇꯩꯊꯣꯛꯇꯕꯗ ꯆꯥꯛ ꯆꯥꯕ ꯍꯩꯇꯦꯒ ꯑꯗꯒꯤ ꯀꯣꯏꯇꯩ ꯇꯩꯌꯦꯒ ꯆꯤꯝꯕꯥꯟꯗ ꯀꯣꯏꯇꯩ ꯇꯩꯌꯦꯒ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯑꯦ ꯀꯃꯦꯟꯇ ꯑꯗꯨꯅ ꯇꯨꯡꯍꯟꯕꯤ ꯈꯨꯆꯥꯎꯗꯣ ꯐꯖꯅ ꯆꯥꯎꯕꯅꯦ ꯇꯨꯡꯍꯟꯕꯤ
BS di pari lo matareนี่ทางจริงเยอะไม่ใช่เลยซากตุกเลยผ่านตุบไปทางจริงที่แบบติดตุบเลยเนี่ยวิดีโอเนี่ยผ่านทางอันนี้ก่อนดูนะทางจริงเนี่ยมาตายในขันโต๊ะเลยดูว่าวิดีโอจะรวยกันตุบไปจะเล่นมาเนี่ยมันมุงบังทักลักตีเด็ดทักลักตีมุงบังทักที่เป็นมันจะอันนี้เราบุกสุขสินมาตรงนี้ข้างช่างสุขนุ่งง่ายใจกว่าดูนะถ้าบุกสุขสินจะแล้วกว่าจะปุ่งมาปันเดียวกับปุ่งมังงะเต็มรวยเลยกว่าดังๆให้เขาเราเปิดท้ายจะปุ่งต้นไข่มังงะจะมังงะจะได้ทุกประหยัดแบบนี้เนี่ยปุ่งมังงะมาขายแต่ลูกตาแบบว่าทางที่อบปีเนี่ยสาวที่สาวไม่ทางจริงๆภาษามันเกี่ยวกับตัวมารู้จิตต้องสาวแบบทำดีจ้ะให้เลยแกไม่หิวไม่ทันเลยเฮ้ยยำยอกเต้chấm mà mình vậy có máy thùng rồi từ chấm ngoài thế đó tụi mình bị gấp sau khi thùng thì họ chỉ rồi ngà hàm vậy thôi mình đang ngồi vậy không thể ai đi làm nhiều hơn luôn nhé cái gì cái này sao đây mà buộc sao mấy em like share subscribe cầu với thì quoi dần dần hai đi nè qua đâu bị cái nó thì mấy em hai thì bây giờ tao cái hai em như quoi mà cuộc gì thế chả bông găng rồi mà dùng xa kìa 자기 보면 사비로 하자 당기 비디오 쇼야 되네 짜자라 개고 그냥 왜 꽉 그냥 받아들여 누나 잡았다 무조건 오겠다
ꯊꯥꯡꯖꯤꯡꯁꯤꯕꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅ ꯁꯤ ꯆꯥꯎꯕꯅꯤ ꯁꯤꯗꯤ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯍꯥꯏꯁꯦ ꯄꯥꯝꯃꯨꯗꯦꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯊꯥꯡꯖꯤꯡ ꯇꯨꯞ ꯌꯥꯗꯕꯗꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯒꯀꯣ ꯑꯗꯨꯒ ꯇꯧꯊꯔꯗꯝ ꯀꯥꯡꯒꯧꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒꯦ ꯂꯥꯁꯀꯤ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯉꯥꯁꯤꯁꯨ ꯐꯖꯅ ꯍꯥꯞꯆꯜꯂ ꯆꯥꯔꯒꯦ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯨ ꯆꯥꯔꯣ ꯍꯥꯏꯕ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯉꯥꯛꯇꯅꯤ ꯆꯥꯖꯗꯣꯏꯁꯦ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯀꯩꯒꯨꯝꯕ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯂꯣꯏꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯆꯥꯔꯅꯤ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯩꯒꯗꯤ ꯑꯗꯨꯝ ꯃꯊꯪ ꯅꯥꯏꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦꯕ ꯊꯥꯡꯖꯤꯡ ꯃꯌꯥꯝꯁꯨ ꯁꯤ ꯃꯌꯥꯝꯁꯤ ꯇꯨꯞ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣꯗꯤ ꯄꯨꯔꯥ ꯁꯥꯡꯉꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦ ꯊꯝꯈ꯭ꯔꯒꯦ ꯉꯥꯁꯦ ꯍꯥꯎꯋꯦ ꯇꯨꯡꯍꯟꯕꯤ ꯇꯥꯎꯕꯗ ꯁꯤ ꯂꯩꯕꯗꯅꯤꯁꯦ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯁꯦ 이신가 야우래도 막콤 좀 왜 말까 막콤 좀 더. 막콤 좀 더. Jadi cukup mari mengatakan saya salah. Gills na nga sila. 하오지 하오 nó cho hàng thì mang cái pan đi đâu có ai cái episode qua là tụ nó cũng được bạn qua là tụ rồi này pan đâu vậy rồi pan thì lấy rồi các xì trắng đây mà xì điệu xì trắng đây làm thang lên dưới chỉ tụt đề đấy những video mẹ video sang quá nè người số gì nín đâu này mà là gì video mà năm nó còn nào đó khôi chú qua đây quá à cái video tông ngoại nó còn nào đó khôi chú cây chúng không thắt được này mà à thì mình là gì vì nó ai tài này thì sẽ mai có máy tàu nó có phải gì cái có sẽ kia đâu mẹ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯖꯔꯗꯤ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯦꯟꯁꯟꯗꯁꯨ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯗꯤ ꯂꯥꯏꯠ ꯑꯃꯨꯛ ꯁꯦꯝꯒꯅꯤ ꯑꯗꯒꯤ ꯁꯦꯠꯑꯞ ꯅꯨꯡꯒ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯐꯖꯅ ꯋꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯋꯥꯏ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯏꯗꯤꯠ ꯇꯧꯕꯁꯨ ꯃꯇꯝ ꯐꯪꯗꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯉꯥꯛꯇꯅꯤ ꯑꯩ ꯏꯗꯤꯠ ꯇꯧꯔꯤꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯁꯪꯗꯦꯕ
ꯑꯗꯣ ꯆꯥꯕ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯜ ꯌꯥꯝꯂꯕ ꯃꯌꯥꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯑꯗꯨꯒ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯗꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯑꯃ ꯄꯤꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯃꯣ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯧ ꯍꯨꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ 2-3 ꯂꯥꯛꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯊꯤ ꯋꯥꯏꯑꯦꯕ ꯑꯩ ꯀꯅꯥꯝ ꯅꯝꯕꯤꯅꯕ ꯂꯩꯇꯦꯕ ꯃꯤ ꯑꯃꯅ ꯅꯝꯕꯤ ꯇꯥꯔꯦ ꯑꯗꯨ ꯈꯤꯇꯪ ꯐꯖꯒꯗꯧꯅꯦꯕꯀோ ꯐꯖꯕꯁꯨ ꯐꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯐꯖꯗꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ